ngasisu mayamgidamagta asengma thokhiba thodok amagi wari puduna lakjari. Wari asi Mamita Mehergi mafamda thokhiba thodok amagi wari ni. Mamita asi Urishagi manung chana leiba journey kauba khungang amada leirami. Aduga mahak asi school amagi ojani mahaki yum asidagi kilometer chamamuk chalaga leiba Kalahangi district amagi manungda leiba khungang amada school ama leirami. School adudi Sunshine English School ni. Aduda Mamita asi oja ama oina thabak tawbani. Mahangna oja oina thabak tawrukpa asi yamna nungaina leirami. Adubu 2019 lakpada COVID-19 na maram oiraga school su suti thanaramki. COVID na maram oiraga chahi ama mangkhrabasu COVID na khara pharaga hanjilakpa matamda school su hangba haunarakhi. Sunshine School gi management asi Gobin Sahuna oibani mahak asi mafam adugi oina masak maming khangba mi amani. Minister MLA Singa mari leinaba mioi amani maram asina school asigi function ama tawa matamda yam chauna thoramsing adu pangthoklami. Karigumba function khardadi Orissa gi Home Minister phawbasu saruk yaba laklami. Mamita Meher asi oja oiba khaknatana school adugi warden su oiribani. Aduga Gobin Sahu asina school adugi management pumba yenglami. Asumna chahi ama helaba matung 8 October 2021 da Gobin na Mamita da call tawduna school hangdawre. Maram asina Gobin ga unanaba hairamki. Numit asida Mamita na lockdown gi matungda school ahanba chatkadawribani. Gobin na Mamita da Chandotara asida laknaba hairami mafam adudagi school da chatkadawribani. Mafam asida Gobin na magi garida Mamita bu ngairami. Mamita na loichilaba matung Ture Kiladagi bus tongduna Chandotara da chatlami. Ture Kiladagi Chandotara asi kilometer 90 hena labibani. Asumna numit aduma Mamita na thabak chatkibadagi numidang athengma phawba yumda halaklamkide. Yungi miyoisingna phone tawrbasu switch off leiramki. Maram asina yungi miyoisingna nungsa thiba pakhatpa phawromki. Adubu amuksu yungi miyoisingna magi school adugi hostel da leirambasu yai haina khalamki. Maramdi mahaki yum asiga school ga asi 90 km hena lamnabana maram oiraga Mamita asi school adugi girl hostel da leibani. Adubu mane school chatkiba matamda hostel da lelakani haiba adudi yumgi miyoisingda hairamdabana yumgi miyoisingna nungsa thiramkibani. Aduga magi phone asisu switch off leikrabani. Maram asina mathangi numit haibadi 9 October da Mamita gi yumgi miyoisingna school da chatuna yenguba matamda school adu thonglolamki. School thonglolambadagi Mamita gi hostel da chatlamki. Adubu Mamita gi hostel dusu thong so lolamki. Mamita gi yumgi miyoisingna khangmangamlamki. Adudi lockdown gi matungdagi mafam asida kana amata laknaramkide haiba. Maram asina amuka hena nungsa thiba pakhatpa ama oirami. Makoina khudakta Kegaon Police Station da chatlami. Aduga Mamita yumda halaktabagi missing report ikhatnaba hairami. Makoigi machanupi asi Sunshine School da oja oiribani. Aduga mane school asigi management oina thabak tawriba Gobin Sahuna call tawrakpadagi chatkibani. Adugi matungda yumda halaktabadagi school chatuna yenguba matamda school adu thonglonduna leirami. Machanupina yumdagi school chatpagidamak chatkiba matamda yumda Gobin Sahuna call tawrakpadagi chatkibani. Adugi matungda yumda halaktabadagi school chatuna yenguba matamda school adu thonglonduna leiramki. Machanupina yumdagi school chatnabagidamak chatkiba matamda yumda Gobin Sahuna call tawrakpadagi chatkibani haiba asi Mamita na yumgi miyoisingda hana hairamlabani. Adubu Gobin Sahu hairaba nupa asi mafam adugidi yamna sanga chawba miyoi amani. MLA Minister ga chamen thakminaba tawduna leiribani. Maram asina police nasu Gobin Sahu gi maming taba aduda Mamita gi missing report adu ikhatpada yarumkide. Police na pakhatkanu nakoigi nachanupi adu yumda adum halakani hairamki. Aduga mafam adudagi tantoklamki. Upai leitraba mama mapana thawai nuaitana makoigi yumda halaklamki. Aduga makoigi mani matasingda wari pumba leiramki. Makoigi machanupi Mamita na yumdagi Gobin unaraga school chakhiba adugi matungda yumda halaktaba aduga police ta missing report inaba hairabasu police na yaraktaba pumba tamlamki. Asumna makoigi mari matasingna Mamita mangkibagi matangda social media da post ama thagalamki.
ꯄꯣꯁ ꯑꯗꯨꯗ ꯃꯥꯒ ꯆꯠꯃꯤꯟꯅꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯣꯛꯇꯣꯕꯔ 8ꯒꯤ ꯌꯨꯝꯗ ꯍꯜꯂꯛꯈꯤꯗꯕꯅꯤ ꯍꯥꯏꯅ ꯊꯥꯒꯠꯂꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯁ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯁꯦꯌꯔ ꯇꯧꯅꯕꯗꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯃꯃꯤꯇꯥ ꯃꯦꯍꯔ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎ ꯑꯗꯨ ꯈꯪꯅꯔꯝꯈꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯈꯛ ꯅꯠꯇꯅ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅꯁꯨ ꯈꯪꯅꯔꯝꯈꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯒꯤ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯅꯁꯨ ꯄꯥꯎ ꯑꯗꯨ ꯀꯚꯔ ꯇꯧꯕ ꯍꯧꯔꯝꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯌꯥꯝꯅ ꯈꯪꯅꯔꯛꯄꯗꯒꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯍꯧꯔꯝꯈꯤ, ꯒꯣꯕꯤꯟ ꯁꯥꯍꯨꯕꯨ ꯐꯥꯅꯕ ꯍꯥꯏꯔꯝꯈꯤ꯫ ꯇ꯭ꯋꯤꯇꯔꯗꯁꯨ #Justice for ꯃꯃꯤꯇꯥ ꯃꯦꯍꯔꯒꯤ ꯄꯣꯁ ꯇ꯭ꯔꯦꯟ ꯑꯣꯏꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯃꯤꯇꯥꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤꯗꯕ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝꯒꯤ ꯄ꯭ꯔꯦꯁꯔ ꯑꯁꯤꯅ ꯄꯨꯂꯤꯁꯁꯨ ꯒꯣꯕꯤꯟ ꯁꯥꯍꯨꯕꯨ ꯐꯥꯕ ꯅꯠꯇꯅ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯃꯤꯇꯥ ꯑꯁꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 9ꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯈꯤꯗꯕꯅꯤ, ꯑꯗꯨꯒ 13 ꯑꯣꯛꯇꯣꯕꯔꯗ ꯒꯣꯕꯤꯟ ꯁꯥꯍꯨꯕꯨ ꯇꯤꯇꯤꯂꯥꯒꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯕꯒꯤꯗꯃꯛ ꯀꯧꯔꯝꯈꯤ꯫ ꯄꯨꯂꯤꯁꯅ ꯒꯣꯕꯤꯟ ꯁꯥꯍꯨꯗ ꯃꯃꯤꯇꯥ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯅ ꯍꯪꯂꯝꯈꯤ, ꯑꯗꯨꯕꯨ ꯒꯣꯕꯤꯟꯅ ꯅꯨꯃꯤꯠ ꯑꯗꯨ ꯁ꯭ꯀꯨꯜꯒꯤ ꯊꯕꯛ ꯑꯃ ꯂꯩꯕꯗꯒꯤ ꯀꯧꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯗꯨꯝ ꯌꯨꯝꯗ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯩ ꯑꯗꯨ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯩ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯒꯣꯕꯤꯟ ꯁꯥꯍꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯂꯕ ꯃꯤꯌꯥꯝꯁꯨ ꯁꯥꯎꯔꯝꯈꯤ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃ ꯑꯣꯏꯔꯒ ꯃꯩ ꯃꯨꯠꯈꯤꯕ ꯃꯇꯝꯗ ꯏꯟꯚꯔꯇꯔ ꯅꯠꯇ꯭ꯔꯒ ꯖꯦꯅꯦꯔꯦꯇꯔ ꯑꯃ ꯊꯝꯕ ꯌꯥꯗꯕ꯭ꯔꯥ? ꯑꯗꯨꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯀꯣꯏꯕꯗ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯗ ꯅꯠꯇꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯀꯣꯏꯕꯗ ꯐꯤꯠ 6 ꯋꯥꯡꯕ ꯆꯦꯛꯄꯜ ꯈꯥꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯆꯦꯛꯄꯜ ꯑꯗꯨ ꯒꯣꯕꯤꯟ ꯁꯥꯍꯨꯅ ꯀꯥꯜꯂꯒ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯕ ꯑꯁꯤ ꯃꯌꯥꯝꯅ ꯈꯪꯂꯝꯈꯤ꯫ ꯑꯗꯨꯒ ꯄꯟꯕ ꯌꯥꯕ ꯑꯃꯅ ꯒꯣꯕꯤꯟ ꯁꯥꯍꯨ ꯑꯁꯤ MLA ꯃꯤꯅꯤꯁꯇꯔꯒ ꯌꯥꯝꯅ ꯅꯛꯅ ꯂꯣꯏꯅꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯅꯁꯨ ꯌꯥꯅꯤꯡꯗꯕ ꯀꯌꯥ ꯐꯣꯡꯗꯣꯛꯂꯝꯈꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏ, ꯒꯣꯕꯤꯟ ꯁꯥꯍꯨ ꯑꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯅꯤ, ꯑꯗꯨꯒ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯁꯤ ꯏꯅꯔꯖꯤ ꯃꯤꯅꯤꯁꯇꯔꯁꯨ ꯄꯥꯏꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯆꯤꯡꯅꯕ ꯈꯔꯗꯤ ꯂꯩꯔꯤ, ꯍꯥꯏꯕꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯅꯨꯡꯗ ꯄꯨꯂꯤꯁꯀꯤ ꯊꯕꯛ ꯑꯁꯤ ꯑꯣꯏꯔꯤꯕꯅꯤ, ꯑꯗꯨꯒ ꯏꯅꯔꯖꯤꯒꯤ ꯃꯅꯨꯡꯗꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅꯤ꯫ ꯒꯣꯕꯤꯟ ꯁꯥꯍꯨꯅ ꯃꯤꯑꯣꯏ ꯑꯇꯩꯒꯤ ꯃꯇꯦꯡ ꯌꯥꯎꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯆꯦꯟꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯒꯣꯕꯤꯟ ꯁꯥꯍꯨꯒꯤ ꯃꯅꯤꯡꯗ ꯀꯅꯥ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯃꯤꯌꯥꯝꯅꯁꯨ ꯈꯪꯂꯝꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯄ꯭ꯔꯣꯇꯦꯁ ꯀꯌꯥ ꯑꯃ ꯇꯧꯔꯝꯈꯤ꯫ ꯄꯨꯂꯤꯁꯇ ꯌꯦꯔꯨꯝ ꯑꯃꯗꯤ ꯈꯥꯃꯦꯟꯅꯆꯤꯡꯕ ꯂꯪꯁꯤꯟꯗꯨꯅ ꯏꯔꯥꯡ ꯍꯧꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯄꯨꯂꯤꯁꯅ ꯈꯥꯡꯕ ꯇꯥꯔꯝꯈꯤ, ꯑꯗꯨꯒ ꯒꯣꯕꯤꯟꯁꯨ ꯐꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯄ꯭ꯔꯦꯁꯔꯁꯨ ꯇꯧꯔꯝꯈꯤ꯫ ꯃꯍꯥꯂꯤꯡꯗ ꯀꯣꯂꯦꯖ ꯑꯃ ꯂꯩ꯫ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯑꯟꯖꯥꯂꯤꯀꯥ ꯃꯍꯥꯕꯤꯗ꯭ꯌꯥꯂꯌꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯣꯂꯦꯖ ꯑꯁꯤꯁꯨ ꯁꯟꯁꯥꯏꯟ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛ ꯁ꯭ꯇꯦꯗꯤꯌꯝ ꯁꯥꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯃꯤꯁꯇ꯭ꯔꯤ ꯃꯌꯥꯝꯅ ꯀꯟꯁꯇ꯭ꯔꯛꯁꯟ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯄꯟꯕ ꯌꯥꯕꯅ 19 ꯑꯣꯛꯇꯣꯕꯔꯗꯒꯤ ꯒꯣꯕꯤꯟ ꯁꯥꯍꯨ ꯑꯁꯤ ꯄꯨꯂꯤꯁꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯑꯁꯤꯅꯤ꯫ ꯍꯞꯇꯥ ꯑꯃꯃꯨꯛ ꯐꯥꯖꯤꯜꯂꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯁ꯭ꯇꯦꯗꯤꯌꯝ ꯁꯥꯕꯒꯤ ꯐꯥꯎꯟꯗꯦꯁꯟ ꯍꯧꯅꯕꯒꯤꯗꯃꯛ ꯂꯩꯕꯥꯛꯇꯧꯕ ꯃꯇꯝꯗ ꯐꯤꯠ 5ꯃꯨꯛꯀꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯃꯒꯤ ꯍꯛꯆꯥꯡ ꯊꯦꯡꯅꯔꯝꯈꯤ꯫ ꯍꯛꯆꯥꯡ ꯈꯔꯗꯤ ꯄꯠꯊ ꯄꯨꯝꯊꯔꯕꯅꯤ꯫ ꯃꯗꯨ ꯎꯕꯗ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯀꯤꯕ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯈꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯨꯂꯤꯁꯇ ꯈꯨꯗꯛꯇ ꯄꯥꯎ ꯄꯤꯔꯝꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ, ꯃꯤꯗꯤꯌꯥ ꯂꯥꯛꯇꯨꯅ ꯌꯦꯡꯅꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯃꯤꯇꯥ ꯁꯥꯍꯨꯒꯤ ꯍꯛꯆꯥꯡ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯊꯥꯖꯅꯕꯅꯤ, ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯃꯦꯅꯦꯖꯃꯦꯟꯠ ꯑꯣꯏꯅ ꯄꯥꯏꯔꯤꯕ ꯑꯁꯤꯁꯨ ꯒꯣꯕꯤꯟ ꯁꯥꯍꯨꯅꯤ꯫ ꯃꯃꯤꯇꯥ ꯃꯦꯍꯔ ꯑꯁꯤ 8 ꯑꯣꯛꯇꯣꯕꯔꯗꯒꯤ ꯃꯥꯡꯈꯤꯕꯅꯤ, ꯑꯗꯨꯒ 19 ꯑꯣꯛꯇꯣꯕꯔꯗ ꯃꯤꯑꯣꯏ ꯑꯃꯒꯤ ꯍꯛꯆꯥꯡ ꯐꯪꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯍꯛꯆꯥꯡ ꯑꯁꯤꯗꯒꯤ ꯁꯅꯥ, ꯑꯗꯨꯒ ꯈꯣꯡꯖꯤ, ꯄꯥꯌꯦꯜ ꯑꯃꯗꯤ ꯕꯦꯒ ꯑꯃꯁꯨ ꯐꯪꯕ ꯉꯝꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯅꯨꯄꯤ ꯑꯃꯒꯤꯅꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯈꯪꯂꯝꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯃꯤꯇꯥꯒꯤ ꯃꯃꯥ ꯃꯄꯥꯗ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯌꯦꯡꯅꯕ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯀꯧꯔꯝꯈꯤ꯫ ꯃꯃꯤꯇꯥꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯃꯆꯥꯅꯨꯄꯤꯅ ꯃꯥꯡꯈꯤꯕꯗꯒꯤ ꯑꯋꯥꯕ ꯀꯌా ꯈꯥꯡꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯃꯨꯛꯀ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯌꯦꯡꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗꯗꯤ ꯌꯥꯝꯅ ꯑꯋꯥꯕ, ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯅꯥꯒꯤ ꯍꯛꯆꯥꯡꯅꯣ ꯍꯥꯏꯕ ꯑꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯌꯦꯡꯕ ꯇꯥꯔꯝꯈꯤ꯫ ꯃꯈꯣꯏꯅ ꯍꯛꯆꯥꯡ ꯑꯗꯨ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅꯁꯨ ꯃꯁꯛ ꯈꯪꯕ ꯉꯝꯂꯝꯈꯤꯗꯦ, ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯄꯠꯊ ꯄꯨꯝꯊꯔꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯐꯪꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯌꯦꯡꯍꯜꯂꯝꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯃꯤꯇꯥꯒꯤꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯨꯞꯅꯗꯒꯤ
पोलम खरा फंगबा अदुना ममितागी हक्चांगनी हाइना हाइरिबनी असेंगममक्की ममितागिनी हाइबा अदुदी खंगबा नत्रि मरम असिना हाइरिबा हक्चांग असी DNA टेस्ट तौनबा हॉस्पिटल दा थारमकी अदुगा ममा मपागी ब्लड सैंपल सु लौरमकी गोविंद साहूदी पुलिस तकी नाथोक्तुना चेनखरबनी अदुगा पुलिस टीम अमना हक्चांग फंगलिबा कॉलेज कैंपस मनुंगदा मखाताना थीबा लेपलमद्री अदुगा पुलिस टीम अमना गोविंद साहूबु थीरमी महांगना पुलिस तकी नाथोखिबा असी हप्ता अमा हेंजिलकलबनी बलांगर डिस्ट्रिक्ट की मनुंग चना लैबा बंगोमुंदा अमा लै मदुगी मनुंगदा बुधिबदर कौबा खुंगंग अमा लै हारिबा मफम असिदा ममितागी हक्चांग फंगलबा मतुंग पुंग अनिमुक लैरगा गोविंद साहूबु चूगी फार्म अमदगी बलांगीर पुलिसना फाबा ngamki 8 October dagi mamita si Govind Sahuga unakibani aduga mafam khangdana mangkibani police na Govind Sahu bu interrogation chatharami Govind Sahu gi matang dagi police department asi mingchathiba ama uiribani maram asina police na su asawba kaya lerongki asumna police ki chatna kanglon gi matung ina interrogation tarongki Govind Sahu su police ki interrogation aduda khangmangam daduna asengma pumba haidolongki Hoi, mamita miherbu aina hatpani aina call tawduna chantu taragi mafam amada kauduna ai karida phamanduna chalongki aduga mafam amada mamita gi khori mektuna hatkebani hariba asi 6 October dagi mamita bu hanaba plan tawrambani mabu halaba matung mafam kadaida phungdagi haiba punumak hanana khangdoklabani 8 October asida college adugi mafam amada kom tawduna hakchang adu langtharaba matung tayar amadi chaina chingba hapchenduna mai thadokibani adubu report ategi matung ina mai thadrengi mamangda hakchang asi makak khara kakthalamki haiba pau ama tanaramki haibadi makak khara kakthalabadi mai thabada nungainaba aduga mathangi numit 9 October da mafam aduda thabak shuba miyoising laktringi mamangda Govind na hana laklaga leibakna phomjinkibani hairamki adubu hairiba mayam asi police dasu angakpa jingnaba kharadi lerami maramdi thauriba kari manungda mangak metuna halaba matung phit mangalu na tauraga phumba phumjingai gi mamangda makak khara thokna kakthatlaga mai thaba haibasi Govind mathandana tauba oiramloi haiba asini aduga Govind na kari maramgi damak mamita bu halibano haiba asisu khangnaba tawrami mamita meher asi mana oja oiriba school achida masu hana tamlambani mana sunshine school dagi 12 pass tawkibani aduga 2017 da hariba school achida oja oina lakibani aduga mana yumdagi school lakpa asi yamna lapana maram oiraka hostel da laikibani aduga hostel adugi warden su oikibani Govind Sahu gi wari harigadi mahag asi laumi amani maki mafamda yamlaba law lerami hariba law adu yolaga miyoi khargi matienga school adu hangibani aduga school adugi management gi president oina thabak tawkibani aduga school adugi function tawu matamda minister MLA kaya amasu laktuna saruk yakibani aduga MLA minister kharadi ahing ama school da lekpa chaba tawduna laikibasu kaya amani Police na thigalakpagi matung ina mamita na Govind asi atopa nupi amaga mari leinai haiba asi khanglamki aduga amana mamita na leiriba asi nupi khaki oiba hostel ni makoi gi mafamda Govind na phattaba mireng amasu yengi hairamki aduga opposition party na wahang ama tawrami kari maramgi damak MLA minister na school aduda yari ibano haina afaba hotel mayam ama leiribani aduda lektana kari maramgi damak school da leklibano adusu nupi gi hostel leiba school aduda leklibano haiba asini madugi pakhumda khangmangamki adudi MLA minister sing adugi mathwai nungainabagi tamak kariguma matamda hostel aduda leiriba nupi adu MLA minister gi manakta thaduna MLA minister gi seva tawhalami maram aduna Govind bu nanthoknaba hotnakiba aduni karigumba Govind pharabadi MLA minister gi asengma wari adu thorokani khangmadagi MLA minister na Govind bu mateng tawkibani aduga mamita bu kari marangi damak halibano hariba mayam asiga kari mari leinabage haiba asini haiba mayam asi Govind na nupi singbo lalon magi maongda tawramba asi mamita na khanglamki mamita di hostel aduda warden oina leibani maram asina karama matamda kadaida chatli haiba asi mamita na loina khanglamki mamita na Govind da nangna tawriba thabak asi lepo natrabadi miyamda haidokani hairamki haiba matam asida Covid lakpadagi school thong lonaramki adubo Govind gi wakhaldadi akiba maleramki mamita na mi ataida haidokhrabadi haiduna maram asina Govind na mamita bu hanaba plan semlammi Govind na plan tawriba asi ani thokna tawromki plan A amadi plan B ni plan A gi matong ina mamita bu
ꯆꯟꯗꯣꯗꯔꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯔꯝꯈꯤ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯁꯤꯠꯇ ꯐꯝꯍꯜꯂꯝꯈꯤ꯫ ꯑꯗꯨꯒꯤ ꯃꯅꯤꯡ ꯁꯤꯠꯇ ꯀꯣꯕꯤꯟꯁꯨ ꯐꯝꯂꯝꯃꯤ꯫ ꯒꯥꯔꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯔꯥꯙꯦꯁ ꯌꯥꯝꯅ ꯊꯧꯔꯝꯃꯤ꯫ ꯀꯣꯕꯤꯟꯅ ꯃꯃꯤꯇꯥꯗ ꯅꯪꯅ ꯈꯪꯂꯤꯕ ꯑꯗꯨ ꯃꯤꯌꯥꯝꯗ ꯍꯥꯏꯗꯣꯛꯀꯅꯨ, ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯟꯗꯤꯔ ꯑꯃꯗ ꯆꯠꯇꯨꯅ ꯋꯥꯁꯛꯀꯗꯕꯅꯤ ꯍꯥꯏꯔꯝꯈꯤ, ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯤꯌꯥꯝꯗ ꯍꯥꯏꯗꯣꯛꯇꯅꯕ, ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯄꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯤꯇꯥꯅ ꯌꯥꯔꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯃꯤꯇꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯝꯗꯕꯗꯒꯤ ꯒꯣꯕꯤꯟꯅ ꯄ꯭ꯂꯥꯟ ꯕꯤꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯔꯝꯈꯤꯕꯅꯤ, ꯍꯥꯏꯕꯗꯤ ꯃꯃꯤꯇꯥꯕꯨ ꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯣꯕꯤꯟꯅ ꯍꯥꯟꯅꯅ ꯄ꯭ꯂꯥꯟ ꯇꯧꯕ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯃꯃꯤꯇꯥꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡ ꯌꯨꯝꯗ ꯆꯠꯂꯝꯈꯤ꯫ ꯒꯥꯔꯤ ꯈꯥꯝꯂꯝꯂꯒ ꯀꯣꯕꯤꯟꯒꯤ ꯗ꯭ꯔꯥꯏꯚꯔꯁꯨ ꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯀꯣꯕꯤꯟꯅ ꯃꯃꯤꯇꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯐꯝꯂꯒ ꯂꯩꯕ ꯑꯗꯨ ꯁꯤꯠ ꯑꯗꯨꯗ ꯇꯨꯝꯊꯍꯜꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯇꯩꯅ ꯍꯦꯛ ꯌꯦꯡꯕꯗ ꯎꯗꯅꯕ ꯀꯣꯕꯤꯟꯅ ꯌꯨꯝꯗ ꯆꯪꯗꯨꯅ ꯏꯔꯨꯖ ꯃꯥꯏꯊꯖ ꯇꯧꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 11 ꯇꯥꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯕ꯭ꯔꯦꯛꯐꯥꯁꯠ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡ ꯄꯨꯡ 2ꯗ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯃꯤꯇꯥꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯡ 8 ꯐꯥꯈ꯭ꯔꯕꯅꯤ꯫ ꯀꯣꯕꯤꯟꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯍꯧꯒꯠꯂꯗꯨꯅ ꯁ꯭ꯀꯨꯇꯔ ꯇꯣꯡꯗꯨꯅ ꯀꯣꯂꯦꯖꯇ ꯆꯠꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯀꯣꯂꯦꯖ ꯑꯁꯤꯗ ꯃꯃꯤꯇꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯐꯨꯝꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯃꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ, ꯍꯥꯏꯕꯗꯤ 7 ꯑꯣꯛꯇꯣꯕꯔꯗ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯔꯤꯕ JCB ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯐꯤꯠ 5 ꯂꯨꯅ ꯀꯣꯝ ꯑꯃ ꯇꯧꯅꯕ ꯍꯥꯏꯔꯝꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯣꯕꯤꯟꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔ ꯔꯥꯙꯦꯁ꯭ꯌꯥꯝꯗ ꯇꯌꯥꯔ ꯑꯃꯗꯤ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯄꯨꯔꯒ ꯂꯥꯛꯅꯕ ꯍꯥꯏꯔꯝꯈꯤ꯫ ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯃꯃꯤꯇꯥ ꯃꯦꯍꯔ ꯌꯥꯎꯔꯤꯕ ꯀꯥꯔ ꯑꯗꯨꯗ ꯇꯌꯥꯔ ꯑꯃꯗꯤ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯑꯗꯨ ꯄꯨꯗꯨꯅ ꯀꯣꯂꯦꯖꯇ ꯂꯥꯛꯂꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯣꯡꯃꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯕ ꯃꯇꯝꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯤꯇꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯀꯛ ꯀꯌꯥ ꯊꯣꯛꯅ ꯀꯛꯊꯠꯂꯒ ꯃꯩ ꯊꯥꯔꯒ ꯀꯣꯝ ꯑꯗꯨꯗ ꯊꯝꯂꯝꯂꯒ ꯃꯥꯒꯤ ꯌꯨꯝꯗ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯣꯕꯤꯟꯅ ꯃꯃꯤꯇꯥꯒꯤ ꯆꯥꯛꯂꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯕꯥꯛꯅ ꯐꯨꯝꯖꯤꯟꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯈꯪꯂꯛꯄꯗꯒꯤ ꯀꯣꯕꯤꯟꯒꯤ ꯗ꯭ꯔꯥꯏꯚꯔ ꯔꯥꯙꯦꯁ꯭ꯌꯥꯝꯁꯨ 21 ꯑꯣꯛꯇꯣꯕꯔꯗ ꯄꯨꯂꯤꯁꯅ ꯐꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯀꯣꯝ ꯇꯧꯈꯤꯕ JCB ꯗ꯭ꯔꯥꯏꯚꯔ ꯄꯨꯁꯀꯔ ꯚꯣꯏ ꯑꯃꯗꯤ ꯁꯟꯁꯟ ꯁ꯭ꯀꯨꯜꯒꯤ ꯁ꯭ꯇꯥꯐ ꯃꯨꯟꯁꯤ ꯒꯨꯞꯇꯦꯁꯣꯔꯕꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯐꯥꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯋꯤꯠꯅꯦꯁ ꯑꯣꯏꯈꯤꯔꯝꯃꯤ꯫ 22 ꯑꯣꯛꯇꯣꯕꯔꯗ ꯄꯨꯂꯤꯁꯅ ꯀꯣꯕꯤꯟꯕꯨ ꯊꯧꯗꯣꯛ ꯊꯣꯛꯐꯝꯁꯤꯡꯗ ꯄꯨꯗꯨꯅ ꯔꯤꯀ꯭ꯔꯤꯌꯦꯠ ꯇꯧꯔꯝꯃꯤ, ꯃꯇꯧ ꯀꯔꯝꯅ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯅ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ꯫ ꯃꯃꯤꯇꯥꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡꯒꯤ DNA ꯇꯦꯁ ꯇꯧꯈꯤꯕ ꯑꯗꯨꯁꯨ ꯃꯃꯤꯇꯥꯒꯤ ꯃꯃꯥ ꯃꯄꯥꯒꯤ DNA ꯑꯗꯨꯒ ꯃꯥꯟꯅꯔꯝꯈꯤ꯫ ꯃꯈꯥ ꯇꯥꯅ ꯀꯥꯂꯥꯍꯟꯗꯤ SPꯅ ꯄ꯭ꯔꯦꯁꯇ ꯍꯥꯏꯔꯛꯄꯒꯤ ꯆꯦꯔꯣꯜ ꯑꯃꯗ ꯀꯦꯒꯥꯎꯟꯒꯤ ꯏꯟꯁꯄꯦꯛꯇꯔ ꯏꯟ ꯆꯥꯔꯖ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤ ꯁꯁꯄꯦꯟ ꯇꯧꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤꯅ ꯃꯃꯤꯇꯥꯒꯤ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯏꯕ ꯂꯥꯛꯄ ꯃꯇꯝꯗ ꯏꯔꯝꯈꯤꯗꯕꯅꯤ꯫ 23 ꯑꯣꯛꯇꯣꯕꯔꯗ ꯕꯂꯥꯡꯒꯤꯔ ꯄꯨꯂꯤꯁ ꯇꯤꯝ ꯑꯃꯅ ꯁꯟꯁꯥꯏꯟ ꯁ꯭ꯀꯨꯜꯒꯤ ꯍꯣꯁꯇꯦꯜꯗ ꯆꯠꯂꯝꯃꯤ꯫ ꯃꯃꯤꯇꯥꯅ ꯂꯩꯔꯤꯕ ꯑꯁꯤ ꯔꯨꯝ ꯅꯝꯕꯔ 20ꯗꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯁꯣ ꯑꯃ ꯂꯣꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯣ ꯑꯁꯤ ꯑꯇꯣꯞꯄ ꯍꯣꯁꯇꯦꯜꯒꯤ ꯔꯨꯝꯗ ꯂꯣꯜꯂꯤꯕ ꯁꯣꯒ ꯃꯥꯟꯅꯔꯝꯈꯤꯗꯦ꯫ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯕꯗ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 9ꯗꯒꯤ 16 ꯁ꯭ꯋꯥꯏꯗ ꯀꯣꯕꯤꯟ ꯁꯥꯎ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯍꯥꯏꯔꯝꯈꯤ, ꯑꯗꯨꯒ ꯀꯣꯕꯤꯟꯅ ꯁꯣ ꯑꯗꯨ ꯊꯨꯒꯥꯏꯔꯒ ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯣꯕꯤꯟꯅ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗꯒꯤ ꯏꯚꯤꯗꯦꯟꯁ ꯃꯨꯠꯊꯠꯅꯕ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯄꯨꯂꯤꯁꯅꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯝꯈꯤ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯁꯨ ꯆꯦꯟꯅꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯏ ꯄ꯭ꯔꯣꯐꯥꯏꯜ ꯀꯦꯁ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯗꯨꯕꯨꯁꯨ ꯑꯦꯔꯦꯁꯠ ꯇꯧꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯅꯕ ꯍꯥꯏꯅꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤꯗ ꯄꯨꯂꯤꯁꯇꯁꯨ ꯌꯥꯝꯅ ꯄ꯭ꯔꯦꯁꯔ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯄꯨꯂꯤꯁꯅ ꯁꯦꯛꯁꯟ 164ꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏ 19 ꯑꯃꯗꯤ ꯁꯦꯛꯁꯟ 162ꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏ 100ꯒꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯂꯧꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯣꯛꯇꯣꯕꯔꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯊꯥ 4 ꯂꯩꯔꯒ ꯕꯂꯥꯡꯒꯤꯔ ꯄꯨꯂꯤꯁꯅ 2000 ꯍꯦꯟꯕ ꯆꯦꯃꯥꯏꯗ ꯆꯥꯔꯖꯁꯤꯠ ꯁꯦꯝꯗꯨꯅ ꯀꯣꯔꯠꯇ ꯄꯤꯁꯤꯜꯂꯝꯃꯤ꯫ ꯒꯣꯕꯤꯟꯒꯤ ꯃꯊꯛꯇ ꯁꯦꯛꯁꯟ 302, 307, 120B, 34, 35ꯀꯤ ꯃꯅꯨꯡꯗ ꯔꯥꯏ ꯇꯥꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯀꯣꯔꯠꯇ ꯐꯣꯔꯦꯟꯁꯤꯛ ꯔꯤꯄꯣꯔꯠ, ꯁꯥꯏꯟꯇꯤꯐꯤꯛ ꯑꯗꯨꯒ ꯇꯦꯛꯅꯤꯀꯦꯜ ꯏꯚꯤꯗꯦꯟꯁꯁꯨ ꯄꯤꯁꯤꯜꯂꯝꯈꯤ꯫ 25 ꯑꯥꯒꯁꯠ 2022ꯗ ꯀꯥꯟꯇꯥꯕꯥꯖꯤ ꯀꯣꯔꯠꯀꯤ ꯑꯦꯗꯤꯁꯅꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯖꯖꯅ ꯆꯥꯔꯖ ꯃꯌꯥꯝ ꯑꯗꯨ ꯐ꯭ꯔꯦꯝ ꯇꯧꯔꯝꯈꯤ꯫ आरोपी अदुगी मतुंग इना जजना हाई अदुदी महागी क्लाइंट अदुगी मायोक्ता डायरेक्ट एविडेंस अमदी सब्स्टिशियल एविडेंस लेते मरम अदुना केस असी डिसमिस तौनबा हाइरमखी 8 सेप्टेम्बर 2022 दा केस असी हौखिबनी अदुगा कोबिन साहू असी हौजिक बलांगीर डिस्ट्रिक्ट की कांताबानी की सब जेल दा लैरिबनी 20 डिसेंबर 2022 असिदा कोर्ट की हियरिंग की दमक कोबिन असी कोर्ट पुथोकदबनी अदुबु हाइरिबा नुमित असिदा
ꯃꯁꯥꯃꯛꯅ ꯖꯦꯜꯗ ꯂꯩꯔꯤꯕ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯉꯛꯄ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯣꯏꯅꯅꯁꯨ ꯒꯣꯕꯤꯟꯅ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯉꯣꯟꯗ ꯊꯣꯏꯗꯣꯛꯅ ꯃꯊꯥ ꯁꯥꯕ ꯑꯣꯏꯅ ꯎꯗꯦ꯫ ꯃꯍꯥꯛ ꯑꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏꯍꯧꯕꯅꯤ꯫ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯁꯥ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯟꯖꯒꯅꯤ? ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯁ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯑꯣꯏ ꯌꯥꯎꯏ ꯍꯥꯏꯔꯝꯈꯤ꯫ ꯒꯣꯕꯤꯟ ꯑꯁꯤ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕ ꯑꯣꯏꯔꯣꯏ, ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕꯅ ꯍꯥꯠꯄꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯐꯝꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤꯗ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯥꯛꯇꯨꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯒꯣꯕꯤꯟꯅ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯔꯤꯕꯅꯣ ꯍꯥꯏꯅ ꯊꯤꯔꯝꯈꯤ, ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯄ ꯈꯪꯕ ꯉꯝꯂꯝꯈꯤꯗꯦ꯫ ꯒꯣꯕꯤꯟꯅ ꯖꯦꯜꯗ ꯂꯩꯔꯤꯉꯩꯗ ꯀꯣꯔꯠꯇ ꯕꯦꯜꯗ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛ ꯔꯤꯀ꯭ꯋꯦꯁꯠ ꯇꯧꯔꯝꯕ ꯂꯩ, ꯑꯗꯨꯕꯨ ꯀꯣꯔꯠꯅ ꯕꯦꯜ ꯑꯗꯨ ꯔꯤꯖꯦꯛ ꯇꯧꯕꯗꯒꯤ ꯃꯁꯥ ꯃꯊꯟꯇ ꯗꯤꯄ꯭ꯔꯦꯁꯟ ꯑꯣꯏꯔꯒ ꯁꯤꯖꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯝꯈꯤ꯫ ꯍꯧꯖꯤꯛ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯅ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯒ ꯃꯨꯛꯅꯔꯤ꯫ ꯃꯃꯤꯇꯥ ꯃꯦꯍꯔ ꯍꯥꯠꯈꯤꯕꯒꯤ ꯐꯥꯗꯨꯅ ꯖꯦꯜꯗ ꯊꯝꯂꯤꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯃꯤꯡ ꯊꯣꯔꯛꯇꯅꯕ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯂꯧꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯁꯟ ꯀꯣꯔꯠꯇ ꯃꯈꯥ ꯆꯠꯊꯔꯤ, ꯑꯗꯨꯒ ꯖꯦꯜꯒꯤ ꯃꯅꯨꯡꯗ ꯃꯇꯧ ꯀꯔꯝꯅ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯒꯗꯕꯅꯣ ꯍꯥꯏꯅ ꯋꯥꯍꯪ ꯑꯣꯏꯅꯔꯤ꯫ ꯑꯗꯨꯒ ꯖꯦꯜ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯕ ꯁ꯭ꯇꯥꯐꯁꯤꯡꯗꯁꯨ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯊꯤꯒꯠꯂꯤ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯀꯃꯦꯟꯠ ꯇꯧꯗꯨꯅ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫